Akasbani Imphal, Wahengbam Rajesh na pau pajari, Anbeda Maruba Pau. Raijagi Haksil Bibang na Hairi, Manipura Hauzik, viral conjunctivitis, mid ngang bigi Laina Santorpagi sang, Singtaningai oina hantare. Imphal West, Imphal East amasung Kakching Jilagi oina, ayeng ayuk pung mangadigi, numidang mayram pung turuk pawa curfew komtokani. Assam da CID na sel khaibaga marilen na Assam Police ki mioi taruk amasung atopa mioi ama fare. Ingkum jali singani nipu tare phawda Bharat chakot pa leibak ama ohanbaga loinana leibak asa senja chumja kanglop jat bijat naiba amasung dharma gi mingda yengthinbagi mafam lehaloi haina Pradhan Mantri na phongdokre amasung Kendra Sarkar na leibak ama mikhal ama pangthoknabagi damak mioi nipana saba committee semkhiba adu Congress sadasya Adhiranjan Chaudhary yauroi hairi. Raijagi Haksil Bibang na Hairi, Manipura Hauzik viral conjunctivitis haibadi mit ngangbagi Laina Santorpagi chang chingthaningai oina hantarakle. Akasbani Imphal ga akanana unaba amada Integrated Disease Surveillance Program IDSP gi State Epidemiologist Dr. Bharati Maitram na hai hauzik phawda Manipura conjunctivitis ki case lising mga chama yangkhain thoi thengnare. Mangnai Manipura hauzik nongmada supnatagi case chama yangkhain nipan thengnari. August ki lorakpa seyuldadi nongmada case lising amagi mathakta thengnarambani. Saliba tha asigi haurakpadadi jila singdagi lakpa report ki matungina anuba case sani gi makhada thengnare. Manghai mak Raijagi Haksil Bibhag na Siksha Bibhag ka punna khusomnaduna mit ngangbagi Laina asi makhata na sandoroktanaba school singda sexual thorang lokholakpadagi case ki masing singthaningai oina hantarakpani. Conjunctivitis ki matangda ngasi maki oina district singdagi phangjaba report asi chamaga yangkhai nipani case masing asi akoina hek conjunctivitis ki report hek horakpadagi na ngasi bogi manungda akoina phangjariba train asi August ki last week August ki aroi bachayol series da akoina nongmada lising amagi mathakta case asi report phangi district singdagi September horakpadagi nongmada chani gi makhada report lai masi akoina health department na Department of Education S ka khutsamnaraga matam chana Laina asi school singda sandoroktanaba lokhatkhiba khongthang aduna mateng yamna pangli karigumba hauzik akoina lokhatliba chiksing thorangsing asi makhatana asum miyamna ngakna chatpiba ngamagadi athuba matamda Laina asi akoina suksoi soidana ngaksin mangamgani haina haijani. CPI local gi nipumatoi suba chaigi mifamga mari lenana sekmai kendri gi loitang kunongda Manipur Territorial Integrity man khongjang sangshin kare. Thauramadu saruk yakiba CPI Manipur State ki luchingba thoiren hai dolasna Manipur gi apunbagi saktam kahendanaba honaba haibasina mapung oiba thogdang oiduna lakli. Haujik oiba phibam asi political gi oiba solution ama purakpagi tangai fadaba lei. Leibagasta tholibi irang asida party na miyamga punna lepminaduna waroisin purakpada saruk yagani hairi. All Manipur United Club Organization amukogi miyang makada haujik oiba Manipur gi phibam asigi matangda mifama mapangtokre. Mifam asida khanaki mamaroiba wafam singi manungda aikoi masel punsinaduna amato oiba warep ama lauminabagi tangai fadaba lei. Asigumba luraba tanpam asida machoi taba malhanba yaba wafam kayasu maikei kayadagi ngangnarpagi mami tariba asi laibak thibani haiki. Makhatana tungda oirakadaba sing adu kupna khanaduna laupam thopa phirep lauminasi haina appeal tawri. Manipur inner line permit channel haina miyamna sangsinkiba khongjangda leikidraba Robin Hood ki nipanak suba ningsing thorum khangabokta leiba MMRC amasung Unity Park da ngasi pangthokre. Thoramadda park asda khiliba Robin Hood ki mitamda miyamna leikatuna ikai khumnaba utki. Koki military singnaba singna maitei khul singda landarapa tha mari mapung pharpaga mari lenana ngasidagi Black September loktoktuna miyamgi oiba khongjang sangsinbagi saruk ama oina salungpham apunba maira paibi lupna sinduna salungpham mamang laikai panthobi bazarda wakat mifam phamkre wakat mifam aduda maira paibi kyana wangangki hairi haukiba irai numita komla khongi khulgi khulakpa amadi lapupa teragi maira paibi singa Assam Rifles ka santi wari sanaki haina media da phongnar kiba pau asi aranba yumpham yaudabani haina Komla Khong Youth Development Association gi secretary thadokpa chero lamana hairi pau gi marakthana break ama
Chahi khudingi leptana mai paklaba candidate kaya puthokraba Kingdom Aviation on Lambulen opposite JP Women's College amadi MPP Complex Polo Ground maningna cabin crew air hostess amadi ground staff oining basingi chahi amagi aviation course lakliba September 13 dagi mari suba batch ke class haujaragani admission fee 50% discount pijari orphan amadi relief camp ta leibasingi de free oigani tabiriba pawasi Akashbani Imphal dagini Imphal West, Imphal East amasung Kakching Jila gi oina hayeng ayuk pung manga dagi numidang wairam pung teruk phawba curfew komtokani Thawbal Jila da ayuk pung manga dagi numidang pung nipan phawba curfew komtokani adumoinamak Bisnupur Jila gi oindi hayeng ayuk pung manga dagi ayuk pung 13 phawbadang curfew komtokani hari RPI Atwalege National Secretary Mahesor Thongnakjamda Assam Rifles na ligen notice tharap adu yaningdaba phongdoktuna Patchoi Part 3 mamang lekai nupi samas na sinduna ngasi wakat mipam ama phamkre wakat mipam asida Manipuri gi Assam Rifles lokto Mahesor gi mathakta ligen notice tharap yaningdi haibina singba kholau kaya lauki hari Manipur thoklibe irang asiga mari lenana Imphal East ki Khongman Zone 4 atom lerekta leiba Khongman SWC ground da miyang gi ba mipam ama pangthokre Miyoi kya na saruk yakiba thorum aduda irebak asigi yelomi ki damak lebaki thorum kya da lep palaitana honariba CSO punamaki apunbo eba chap chaba tawpham thopa thabak atubada miyam da khangan gadabani Manipur gi ngamkhai da singnarakpa asi politically thengnanaba Rajya Vidhan Sabha gi mifam atuba matam da kaugadabani MLA singi thawdang atuba matam da laukthokadabani haibada singba warak kya lauki hairi D1 haina mingthonba isai sangdamnabagi thorom ngarang Senapati Jilagi Marang Kundalaiba St Xavier College da pangthokre Mount Everest College ki mahiroi Namrata Raina D1 gi mingthon pangki Don Bosco College Marang gi Lingboy Kim Haukimna anisubata ki hari Friends across board amasung manedana sinduna nomagi oiba sports meet Senapati Jilagi Sanya Dahiri Memorial Sports Complex Kabum Karong da pangthokre Thorumdra Jila asigi Deputy Commissioner Mamoni Dolen hai sports meet asida tongan ba khul tara turki nahasingna saruk ya ba hebisi yamna phajaba wakaloni mangnai amana amabu ikai ba khunna bagalonana isagi culture ngakna chatkadabani tungda Deputy Commissioner na sports meet adu hawdokki Manipur University ki Department of Teachers Education na sahi kudingi pangthokpa community contact program gi makhada ngasi Kha Manipur College Kakching da hangliba relief camp tasu thauramasi pangthokre hari Shiksha Mantri Thongnakjam Basanta Kumar gi mieng makhada District Administration Bisnupur ga khusamnaga ulawda leiba sai center da hangliba relief camp da leiriba MGNREG gi job card paiba mioi singna numit kuni gi thabak subi thabak ngasi dagi haukre hari Hanagi MLA Kontogjam Sarat Singh ngasi nungthil leikidre mahak masagi anaba mana maram oidana Bangalore leikidabani hari Akashbani Imphal gi matam isai saisakpa Abujam Ibochok Singh haukiba irai numita Imphal iski Khundrakpam da leiba masagi mayumda leikidre hari mahak Khundrakpam Gram Panchayat ki pradhan su oirami hari District Sports Association Chandel Sindana numit mangani chatharakpa All India Football Federation D license course ngasi loisankre course aduda nupi ama yauna punna course candidate kunmanga saruk yaki Assam da CID na sel khaibaga mari lenana Assam police ki mioi taruk amasung atopa mioi ama Bazali Jila degi fare police ki paun hai mioi mari amana ngarang phabani aduga additional SP ama yauna mioi ahum na ngasi phabani atopa misam aduna additional SP asigi mapuroi bani hari CID na hiram asigi matangda makhata na thijali Akashbani paumin hai handakta rise adugi Bazali Jila da Karbar wala amadigi sel khaibaga mari lenana makoi phakibani Karbar wala aduna wakalakpadagi matungina CID na case ama lokholaba matung makhoi phakibani Akashbani Imphal gi pau tabiri Inkumja lising ani niputre phawbada Bharat chakhotpa leibak ama oiragani leibak asa senja sumja tawba kanglop jat bijat naiba amasung dharma gi mingda yengthinaba mafam leheloi hairi Nai Delhi da pangthokadriba G20 mifamgi mangoinana news agency amada wangang bada Pradhan Mantri Shri Narendra Modi na hai G20 da Bharat pu malemgi leibak singna tungi lambi gi manglan ama oina uri mangnai G20 gi mantri singna lawrapa warep singna malemgi tungi lambi da achoba thokdang logani Shri Modi na hai Bharat na G20 presidency oibadagi afaba kanaba kayamarum phangle Pradhan Mantri na hai G20 gi hiramna Basudhaba Kutumbakam haibasi kholau amanati masidi leibak asigi sanskriti gi chana kanglon degi lokthorpa wakalon amani
अमरोमदा दिल्ली दा थासिगी मापनदगी तरा फावबा पांगथोकदरबा G20 मिफमगी येंगलगा नॉर्दर्न रेलवे ना मेल अमसुंग एक्सप्रेस रेलगाड़ी निफु कैंसल तौनबा वारेप लौरे मसिगी मथक्ता रेलगाड़ी हुंफु मरी लंबी थैदुना चेलगनी हारी सोशल मीडिया दा थादोरपा वारोल अमदा नॉर्दर्न रेलवे ना हाई मिफम असिगी मरुइबा अमसुंग ngaksigil thawang lokholagriba adu yenglaga warep asi lobani Indian Med Bibhagna ngasidegi hauraga Kerala Telangana Andhra Pradesh ki samudra khongban amasung Orissa gi mafam kyada akanban nong chugani hari Bibhag asina hai Gangetic West Bengal gi mafam kyada ngasi akanban nong chugani amasung lakliban numit humni asida Orissa gi mafam kyada su nong chugani Andhra Pradesh ki samudra khongban singda hayeng akanban nong chugani amadi Telangana amasung Kerala gi mafam kyada lakliban numit nini humni asida akanban nong churaba yai Med Department hai Vidarbha, Chhattisgarh, Mayai Thangba Maharashtra, Karnataka amasung Andaman Nicobar idaki mafam kyada nong churgani hairi Amaromda Orissa gi jila tarukta ngarang Brajatabadigi mioi tara sire hari Special Relief Commissioner gi office na thokpa cherolaman hai Khurda jila da Brajatabadigi mioi mari sigi Bolangir jila da mioi ani amasung Angul, Baud, Jagat Singhpur amasung Dehan Kanal da mioi amamam laikide Khurda da thokpa thodok aduda mioi ahumsu asok apan nangki hari Sahi asigi August da Bharat nong chubagi chang millimeter chama humpuni thoi oiki masi mahoksa ga yengnabada chada humpu taruk hanthare hari Med Bibang hai Bharat nong chubagi chang khwaidigi nemba asi ingkumja 1500 subna amadani Bibhag asin hai sahi asigi August da Himachal Pradesh, Uttarakhand, Assam, Meghalaya, Sub Himalayan West Bengal, Sikkim, Bihar, Orissa amasung nongpok thongba Madhya Pradesh da nong kanna chuki Kendra Sarkar na leibak ama mikhal ama pangthok na bagidamak mioi nipana saba committee ama sengkiba aduda Congress sadasya Adhir Ranjan Chaudhary yauroi hari Griha Mantri Amit Shah da iba chithi amada Adhir Ranjan Chaudhary ni hai mioi nipana saba panel asi subnatagi maming tagini manghai sarkar asina mikhal pangthok kadriba tha khara khakta ngaisilaglaba matamda asiguma thorang ama khudakta paikhalakpa haibasi wahang kaya hangningai oiba khongthangni Ningsing bayai leibak ama mikhal ama oithokpa yabra haibadugi yengsinnaba Kendra Sarkar na mioi nipana saba committee ama semkhrabani committee asi hanagi Rashtrapati Ramnath Kovind na luchingani committee asida Adhir Ranjan Chaudhary yauna birodigi hanagi luchingba Gulam Nabi Azad 15 Finance Commission gi hanagi Chairman NK Singh na chingba yauri aina amasung Justice Mantri Arjun Ram Meghwal Committee gi mifamda akhanaba invitee oina saruk yagani English ma chamapan yankai mato yankai ni thoidegi lising ma chamapan humputare phawba Rajya Vidhan Sabha mikhal amasung Lok Sabha mikhal amuktada pangthok lami Awang bathaki committee asina Lok Sabha Rajya Vidhan Sabha Municipality amasung Panchayat mikhal amuktada pangthokpa yabra haibadu yengsilagani amadi masigi matangda sarkar da prastab tawgani Matang sahida Oman da pangthokadriba FIS Men's Hockey 5 Ace Kidamak Bharat qualify oire ngarang Oman gi salala sangni kiba Men's Hockey 5 Ace Asia Cup lisingani kulumdogi final da Bharat na Pakistan bu penalty shootout ta thoikibani marueba hockey tournament asida Bharat na mai pak pa adubu thagat pa phongdok pagalona hockey India na sanaroi amamamda lupa lakh anini aduga support staff singdana lupa lakh amamam pirgani haina laukthokre Chandrayaan 3 gi Robert Pragyan September 12 da amuk hana mathok tawba hauragani hari thagi lamaida mahaki thabak thoram loisilakpadigi sleep mode haibadi thabak amata tawdana thamlakpani Robert Pragyan leiriba mafam asida September 12 gi amuk hana numikki mangal uba phangani Twitter da thagapa warol amada ISRO na hai APXS amasung LIBS payload asi muthatuna Chandrayaan 3 gi rover asi tumanduna thamlakpani Aroibada Maroiba Pau Raijagi Haksil Bibang na Hari Manipura Hojik Viral Conjunctivitis Mid Ngangbagi Laina Sandorokpa Chang Singtha Ningai Oina Hantarakle Imphal West Imphal East amasung Kaksing Jilagi Oina Hayeng Ayuk Pung Mangadagi Numidang Wairam Pung Taruk Pawba Curfew Komtokani Assam da CID na sel Kaibaga Mari Lenana Assam Police ki Mioi Taruk amasung Atopa Mioi Ama Fare Inkumja lising ani ni prutare phawbada Bharat chokot pa lebak ama ohenbaga loinana lebak asira senja thumja kanglub jat bijat naiba amasung dharma gi mingda yengthinabagi mafam leheloi haina Pradhan Mantri na phongdokre amasung Kendra Sarkar na lebak ama mikhal ama pangthokna bagidamak mioi nipana saba committee sengkiba aduda Congress sadasya Adhir Ranjan Chaudhary yauroi hairi
पाउ लोइजरे।